Ukraine da Landakhraba Matungda Ngasi Faobada Russian Lanmee Yamdrabada lising mapan ga chamaga humputaruk Hatkhre. Haukiba February kunga mari dage Russian forces na Ukraine da Landaba haurakhraba Matungda Ngasi Faobada Russian Lanmee Yamdrabada lising mapan ga chamaga humputaruk Hatkhre haina Ukraine gi Defense Ministry na phongdokhre. Haukiba numit mapan isida Russia gi arm combat vehicle chamapan ga kuntraga mapan automobile equipment unit chamri ga mari Teng chani ga yangkai mathoi, artillery system chamaga manga, thau tanker hompu, multiple rocket launcher yangkai, helicopter kuntraga taret, aircraft kuntraga humdoi, air defense unit taraga nipan, unmanned aerial vehicle UAV ahum amasung speedboat anisu thugai khre haina ministry na social media da thadokiba warol ama da haike military operation akan bamong da chathaba maramna masung chapsana Thidokpada aruba oiri haina ministry na haike Ukrainian Armed Forces ki General Staff nasu Facebook ta thagalakiba post amada Russia na Ukraine gi capital ki makata na khudum chansina na bahona ba sida makoi gi operational reserve ayamba loisilakle amasung kha amadi nongpok military district singdage ahen ba forces amasung resource thajin na ba sem saba hore haina phongdokhe Black Sea da lariba Russian naval base ki Lanmee singna Jatoka area da landing tawna bhona rabasu Lanmee group amade withdraw tawkhre Russian forces na kharom da laiba Kherson shahar khudum chansilaba matungda hithangpham shahar Mariupol su langwai chalaga thamkhre haina general staff ki post adu da haike Russia na nuclear plant khudum chankhre maraksida Ukraine gi achoba Zaporizhzhia nuclear power plant da akan ba attack tawkhraba matungda Russian forces na khudum chansinba ngamkhre Kudong tiningai oiba mawongda plan adu da mai chakpagi thokdoksu thokre haire Ukraine gi nuclear regulation gi state inspectorate na Facebook da thagalakiba post amada Russian forces na nuclear plan asigi administrative building amasung sangpham khudum chankhre haina phongdokhe bom kaya marum tasilaktuna pokhaibagi thokdok thokiba plan asida staff singna planning thina chalaina ba kanna honare Radiation level de normal oiri haire laibak thibadagi nuclear plant asida Ukrainian defender sing siba masung sokpa yaukre haina post adu da haike hojik maki oina plant asigi power unit mari khaktamag thabak tawre unit amada asoi angam yaudana bagi maintenance ki thabak sathari aduga unit ani amasung ahumsu grid ka samnahandre haina pawgi source adu na haike Russian forces na bom kapsilakpa maramna Europe ta khwaidagi chawba plan asige ahum suba mari suba amasung manga suba floor da mai chakpagi thokdok thokhe responder sing lakpadagi ayuk pung 3 minute kun tabada mai muthatpa ngamkhi haire Russia na nuclear plant da attack tawkhiba du prithvi gi leader singna kanna yaningda ba phongdokhe United Kingdom gi Prime Minister Boris Johnson na mathong huktaba attack asina Europe sinba thungna awaba tahalakpa yai haina phongdokhe United States ki President Joe Biden asu nuclear plant adugi manakta military gi thoksil lepiyu haina Russia da appeal tawkhe Ukraine da Russian general ama sniper na Hatkhre Ukraine gi Chernihiv lamdam da Ukrainian Armed Forces ki sniper na Russia gi nifumathoi suba army gi deputy commander Major General Andriy Sukhovetasky hatokre haina Ukraine gi top official amana laukthokre ahanba adu thadoktu satkre Russian general adu Ukraine da mang takhankhre atai singsu sem sabiyu natraga gentleman general singna Ukraine da Landaba haibase khudakta thingbamak natrabasu Russia bu mang takhan gadaba imunai musaba khongthangni haibadu singda tambiyu haina Ukraine gi internal affairs ki minister gi advisor Anton Gerasenko na phongdokhe Ukraine asina khoigi Afghanistan ne Russia kaina bagidamak aikhoina sahi tara ngai roi aikhoi tha amada madugi thabak adu tawgani haina Gerasenko na haikhe Ukraine gi defense minister Oleksiy Reznikov nasu Ukrainian defender singna Russian forces pu ayamba mafamda thingkhre haina phongdokhe pung chamaga marfudraga taruk henbasida Ukrainian singna Russian forces ngakthokli haina Reznikov na haikhe Russia na Ukraine gi ani suba khwaidagi chawba city Kharkiv ta kanna landariba dugi matangdasu minister na Kharkiv asi maithiba piba ngamloidaba lanban amani haina phongdokhe Russia na bom kapsilakpagi mataw asi Ukrainian pumnamagna thamoi sokna yengle
अदुबु खार्किब असी इंडस्ट्रियल अमसुंग इंटेलेक्चुअल सेंटर ओइबा खक्ता नतना मथौना लैबा सिटीजन सिंगी सिटी अमनी हाइबदु हौजिक्ति यूरोप अपुनबना खंगले हाइना रेजनिकोपना हाइखे सुमी अमसुंग सेरनिहिप लमदमदसु यामना कन्ना खुद थोकनरे मसिगी लानफमसिंग असिना कैपिटल केप खुदुम चनबदगी ngakthokpa ngamlibani haina minister na phongdokhe Russia bu UN Security Council ge permanent CO gi lauthoknabagi thorang leite US ikui kuidana United States ki maike dagi phongdorokhiba wafam singa taiwanaba mawongda White House ki press secretary Jen Psaki na Russia bu United Nations Security Council ge permanent CO ge lauthoknaba hotnaroi haina phongdokhre Ukraine ki President Volodymyr Zelensky na Russia asi UN body asida masagi position dagi lauthokadabani haina dabi tawkhe madu oithokani haiba thajade Russia asi Security Council da permanent seat pai haiba aikoina khangi maramaduna United Nations ki charter yokhatpage daita laidiba laibak asina charter thugaiba amasung masagi pham lana sizinaba asida yamna nungnangba po I haina Jen Psaki na haikhe Russia asi China, France, UK amasung US ka punna Security Council ki permanent member oiri amasung resolution sing puthokpada makhoi gi veto power leire Ukraine da landabagi matang da yaningdaba phongdoknaba resolution ama Russia na mamang sayol da kakthakhe Ukraine gi atia sarukta plane amata paiba yaroi haina lauthokpinaba Zelensky na appeal tawkhiba amasu Psaki na reject tawkhe no fly zone lauthokpa tarabade United States na Russia ki plane sing tangai fadana kapthaba tarakani amasung maduna hakthengna lan soknaba machak oirakane masimakti US na tawba pamde haina Psaki na haikhe ani suba tangka ki kendra kungani thoi gi mikhalda mirep marfu dragani thoi da voter lak nipan ga lising nifu taret chamri na maraibak lep ka daure tarani thoi suba Manipur Legislative Assembly election 2022 gi aroiba ani suba tangka ki mikhalda Assembly constituency kungani thoige ngasi Thobal Jiribam Chandel Ukhrul Senapati amasung Tamenglong district singda ayuk pung taretagi nungthil pung mari phauba apunba voter lak nipan galising nifuga taret chamri na mirep kungani thoi khanga daure hairo ki naha voter sing vote thadabada pokpogi certificate puthoknaba commission na haikhrei tarani thoi suba Manipur Legislative Assembly election ge ngasi ani suba tangkakta yauriba 33 hairo kendra gi mikhalda vote thadagadaba Nauna electoral da mingsan khiba yauna naha voter sing vote thadaba lakpada as proof certificate document singa loina na lakna bi Election Commission of India na High Court of Manipur gi directive matungin na CEO Manipur na Thobal gi district election officer da khangan khre CEO Manipur na thokpa cherolamada ngasi ani suba tangka ki mikhal pangthokodoriba asida naha voter sahi taraga nipan gi voter sing ase aseng bakhangdoknaba voter sing na vote thadaba lakpada puthokadaba document singi passport birth certificate class 10 certificate Aadhar card election identity card age proof certificate puthoknaba commission na DEO Thobal da khangan baga loina na candidate NGO sing political party sing amade polling personnel sing na hairiba thabak sing ase pangthoknaba khangal le aroi bada tabiri ba pumnamak pu thagatsare